इसिनौसिंग ngasi video sisu bambamna yengagadi hena phagadrena khalli atei isinau mayam gisuni ko punsida mai pakpa haibase akhoi gi kanoda MMA gi ring oiro natraga boxing oiro any ko maduda win tawadu khatang nate ko madudi sport ama khatang punsida mai pakpa haibasiti punsigi oni hero haibasiti kanano haiba kanda ring da mai pakpa do madu khatang nate punsigi journey sida laiba problem mayam do achobo oiro macha oiro aina ngamjabi thadana honara kanda madu tackle toba ngamaba madu overcome toba ngamaba adoi taragade khoi punsida mai pakpa mi ama oina lobu yai hero oibe yai aisi mayam gi oina kaim to oiram daba yai ko kanamta kaim to oiram daba yai aigi family gi member gi oina ti aisi hero oi ki be kamaina aigi family gi awaba mayam se aina maram oira kanda ai sidok pai muhutta ko aina hotnaraga ngamnaba tawgi na taw targadi ai do hero oi be ai gi family members sing yun any person any this applies to anyone ko mi amade ta oi be masida mai pa ko ha sel ko punsi de hingnaba gi damak te sel kyam sang ge ha se akoina hang targadi masi mapan nai di ko mi oi bagi aningba pamba si limit lei tabanina adu mi pum khudimak se loimak thungbadi nate akoina adum penthokpa ma darkar oi ko akoi gi wakhal lo noi na aina he ha khwaidagi maru oirisi kaino wakhalon ko sine aduga aina ngasi share tawning mase bambamna masana thengnajaraga su phare thengnadaba targa su isin no mayamna maga naknaba ko leiriba mayamna soidana sigi video si su yenghan bio ngarangi du su ko kamai togeda miyoi basing se aigi wakhalon da di hospital da na daba matam da amtang visit taw taraga dine miyoi bagi punsigi mamal se karino habisi chap chana khangma ngamgani इसी नाउ से मुन्ना ताबियु कमाइन तो बनो हाइदो अयम तंग एक्सप्लेन तो जगे को VIP वार्ड लै को हॉस्पिटल दा खुदिमक प्रोवाइड तो यखोइना ICU सु लै को अदा VIP दा लैबा मीसिंग से मिनिस्टर गुंबा एडमिट तो बसु यावी अदै बिजनेसमैन सेलियम पाइबा मी को अदुम बसु तो यावी तौदोइनी अदुम बंगाक्तनी लैदु से हाइरि वार्ड सिदादि अदो फनेयामना सेल लै हाइबा तारगसुने मासे केम तो यादे मौंदा फैसिलिटी लोइना प्रोवाइड तो हाइ तारगसु माना चानिंग खुदिमक चाबसु यादे को मागी लाइना दुगी कंडीशन दुई मतुंगिना चाबा याबा यादब से कोइना खंदो अकंदा पीरिबा खरा दु खतंगने मान चादोइसे अदो पीरिबा खरा दुसुने लोइना चाबा मुंगम पोती पोट से सिमा लेरे को अदा मागी हेल्थ मसागी कनोसिगी इंपोर्टेंस मसादुना कलम बतारगदी खुदिमक तौबा ngamgदबदो अदो फन्याम तौरबा मतुंग दसु कनबंगम ददना सीखिबा सही 130 सुरबा मी मयाम अमसु हिंगनबगी दमकतेना स्ट्रगल तौबसे यावरिनी अदो ICU दा लेबा सेल ना लोइने यादे हाइबा पोतो अदुमला इनिको हदि ngसाइगी हेल्थ की मतंगदो अदुगा अतोपा ICU की मतंग सिदा आई रियल लाइफ कनोनिको आइना सिदा हाइरिसे अखोइना अदुम कनबंग मरोइना खंगबा पेशेंट सि नुक्ति खुदिंगी दि थेंगनरिसे टर्मिनली इल ओइबा पेशेंट सिंग इंटरेक्ट अदुम तौरिनी नुक्ति खुदिंग काउंसलिंग जु तौरिनी पेशेंट की अटेंडेंस सिंग गको अदुदा याम तोइना अखोइना तौरिसे ngमरोइदबा तंजाददि अखोइ अदुम क्लियरली हाइ नोंमुदे लुपा ला अमा मखाइ चंगना नोइगी लायेंग से मसी तोक्थो अकांदा तौदे यादबा खरा खतंग सपोर्टिव ओइबा ट्रीटमेंट खरा दंग पीरगा थमसी हाइदी अखोइना फन्याम होनरसु नो मनिनी दगी हेना मासे अखोइ हेना सांगदो हनबा ngamgदबो मानद्रे को हाइबदी होय मागी अरोइबा मिकुप तुदी मापुना डिसाइड तौगदबनी हाइबा तारसु मागी मेडिकल कंडीशंस लैरिबा मयाम दुना मरम ओइरा कांदा को अदमाइना हाइबा मतमसिदा करी हाइ नो डॉक्सा सेल मयाम दि लैति अखोइगी ICU दा लैबा मिगिनी को सेल मैम लेबदी नते तबतबु नोंम खतंग ओइतारकसु सांगदो हनबा याबा तारगदी लैरिबा हिदाक मैमदो अरैबम खै लोइना सिजनबियु फुल ट्रीटमेंट पिबियु नोंम खतंग ओइतारसु सांगदो हनबियोय सही 75 सुरबा मी पेशेंट अदुगी दमक्तगा सेदमाय हाइरिने नोंम खतंग ओइतारसु सांगदोपा यारगदी अदुइ तारगे नोंमगी वैल्यू सि क्याम लै पुंसिगी अदुदा अखोइना इकन कन लैरिङै सिदा पुंसिगी निंगबा थुंगदबा सेल थुंगी ओइबियाय नत्रगा टोंगान टोंगान प्रॉब्लम ओइबियाय अदुना मरम ओइरा कांदा अखोइ सिदोकेन तव तारगती मदुदी अखोइ पुंसिदा माइ पाकपा अमोइना हीरो अमोइना कंसीडर तव यारोइदना होय इमा लैबा कन्नबगी दमक्ता को मयामगी दमक्ता तवरा कांदा मदुदा थवाइ थाखिबदुदी हीरो नेना खनगनी मदुना टोंगान बक केस अमनी अदुना तबदा आइगी पर्सनल ओइबा निंगबा थुंगदबा खरना मरम ओइरा कांदा आई सिदोकिबना फरेन खन तारगदी मदु थौना फबा मी अमगी नत्रगा मदु हीरो अमगी कैनोना कैरेक्टरिस्टिक फीचर अमा ओइना कैसु कंसीडर तौरोय
ꯕꯝꯕꯝꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯁꯨꯃꯥꯏꯅ ꯑꯦꯇꯦꯝꯞ ꯇꯧꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯄꯔ ꯀꯥꯎꯟꯁꯤꯂꯤꯡꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯅ ꯁꯤꯗ ꯍꯥꯏꯔꯤꯁꯤꯁꯨ ꯑꯗꯨꯝ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕꯗꯤ ꯌꯥꯏ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯕ ꯇꯥꯔꯒꯗꯤ ꯀꯣ ꯑꯗ ꯐꯣꯔꯃꯦꯜ ꯁꯦꯁꯟꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯒꯤꯁꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃꯒꯤ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯍꯦꯜꯞꯐꯨꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯁꯦ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯍꯟꯕ ꯀꯣ ꯁꯤ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯐꯦꯛꯇꯔ ꯑꯅꯤꯅꯤ ꯑꯩꯅ ꯈꯟꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯔꯤꯜꯁ ꯅꯣꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯗꯤꯄ꯭ꯔꯦꯁꯤꯡ ꯑꯣꯏꯕ ꯗꯤꯄ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯍꯥꯏꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯣ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯐꯠꯇꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯍꯥꯠꯅ ꯁꯨꯅꯕ ꯑꯗꯩ ꯐꯠꯇꯕ ꯇꯧꯔꯤꯕ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯃꯥꯏꯟꯁꯦꯠ ꯂꯩꯒꯗꯕꯗꯣ ꯃꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯗꯨꯒꯤ ꯇꯧꯅꯕꯒꯤ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯍꯟꯕ꯭ꯔꯥꯅ ꯈꯜꯂꯦꯀꯣ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯣꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯔꯤꯜꯁ ꯃꯤꯅꯠ ꯑꯃꯒꯤ ꯔꯤꯜꯁꯇꯣ ꯃꯗꯨꯗ ꯃꯌꯥꯝꯅ ꯎꯠꯂꯤꯁꯦ ꯑꯩꯁꯨ ꯃꯉꯥꯏ ꯑꯃꯁꯨ ꯉꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯣꯃꯦꯟꯠꯁꯤꯡꯗꯣ ꯈꯟꯒꯠꯂꯒ ꯃꯗꯨ ꯏꯗꯤꯠꯀ ꯇꯧꯊꯣꯛꯑꯀꯥꯟꯗꯀꯣ ꯇꯧꯔꯀꯥꯟꯗ ꯎꯠꯂꯛꯏꯅꯦꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯎꯔꯀꯥꯟꯗ ꯑꯣ ꯃꯥꯒꯤꯗꯤ ꯑꯗꯨ ꯌꯧꯈ꯭ꯔꯦ ꯂꯦꯚꯦꯜꯁꯦꯅ ꯈꯜꯂꯤꯅꯦꯕ ꯕꯠ ꯏꯟ ꯔꯤꯌꯦꯂꯤꯇꯤ ꯃꯗꯨꯒꯤ ꯂꯦꯚꯦꯜꯗꯨ ꯅꯠꯇꯦꯕ ꯗꯨꯕꯥꯏ ꯑꯗꯒꯤ ꯂꯟꯗꯟ ꯌꯨ ꯑꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯑꯦꯅꯤ ꯖꯒꯥ ꯍꯥꯏꯔꯣꯅꯤ ꯃꯗ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯣꯏꯅꯒ ꯊꯥꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯃꯐꯝꯗꯨꯗ ꯃꯄꯨ ꯑꯣꯏꯔꯨꯕ ꯅꯠꯇꯤꯌꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯕ ꯃꯌꯥꯝꯒꯤꯁꯨꯅꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯔꯤꯜꯁꯇ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤꯡꯁꯨꯅꯤ ꯀꯣ ꯑꯗꯨ ꯅꯠꯇꯦꯕ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯨꯕ ꯅꯠꯇꯦꯕ ꯄꯨꯡ 12 ꯍꯤꯡꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯨꯔꯀꯥꯟꯗ ꯃꯐꯝꯗꯨꯗ ꯂꯩꯕꯅꯤꯅ ꯃꯐꯝꯗꯨꯒꯤ ꯕꯤꯜꯗꯤꯡ ꯈꯔ ꯑꯣꯏꯕ ꯌꯥꯏ ꯂꯝꯕꯤ ꯐꯖꯕ ꯈꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯅꯣꯡꯂꯤ ꯈꯔ ꯑꯣꯏꯕ ꯌꯥꯏ ꯃꯗꯨ ꯈꯔꯗꯣ ꯇꯧꯔꯀꯥꯟꯗ ꯊꯥꯒꯠꯂꯛꯄꯗꯨꯗ ꯑꯁ ꯃꯣꯏꯗꯤ ꯌꯧꯈ꯭ꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯃꯐꯝꯗꯨꯒꯤ ꯍꯤꯁꯥꯞꯇꯤ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯃꯐꯝꯗꯨꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯑꯃꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯌꯥꯝ ꯆꯠꯅꯔꯤꯕ ꯊꯧꯅꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯗꯤꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯔꯦꯅꯦ ꯌꯨ ꯑꯦꯁꯇ ꯆꯠꯄ ꯃꯇꯝꯗ ꯑꯣꯗꯤꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯔꯤ ꯍꯥꯏ ꯑꯁ ꯃꯥꯗꯤ ꯑꯣꯗꯤ ꯊꯧꯕꯅꯦ ꯀꯅꯥꯝ ꯌꯦꯡꯅꯕ ꯅꯠꯇꯦꯕ ꯗꯦꯜꯂꯤꯗꯐꯥꯎ ꯌꯦꯡꯅꯗꯦ ꯌꯨ ꯑꯦꯁꯀꯨꯝꯕ ꯂꯟꯗꯟꯒꯨꯝꯕ ꯏꯙꯔ ꯂꯥꯏꯛ ꯀꯅꯥꯝ ꯍꯟꯅ ꯌꯦꯡꯅꯗꯦ ꯃꯥꯏ ꯊꯣꯛꯄ ꯄꯪꯂꯩ ꯂꯩꯔꯤꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯑꯁꯦꯡꯕꯗꯁꯨ ꯎꯠꯂꯛꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯒꯥꯔꯤꯗꯨ ꯈꯛꯇꯪ ꯅꯠꯇꯕ ꯄꯨꯡ 12ꯁꯤꯗ ꯃꯣꯏꯁꯦ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯈꯪꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯣꯃꯦꯟꯠ ꯈꯔꯁꯦ ꯈꯟꯒꯠꯂꯀꯥꯟꯗ ꯃꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯀꯔꯤ ꯈꯟꯕ ꯑꯁ ꯃꯤꯗꯤ ꯌꯧꯈ꯭ꯔꯕꯅꯤ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯀꯔꯤꯅꯣ ꯀꯝꯄꯤꯌꯔ ꯇꯧꯕꯁꯦ ꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯀꯝꯄꯤꯌꯔ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯃꯑꯣꯡꯁꯤꯗꯤ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯤꯠ ꯅꯥ ꯅꯥꯀꯣꯡ ꯆꯤꯟ ꯇꯥꯕ ꯉꯝꯕꯒꯤ ꯑꯗꯒꯤ ꯉꯥꯡꯕ ꯉꯝꯕꯒꯤ ꯈꯨꯗꯤꯡꯃꯛ ꯈꯨꯠ ꯈꯣꯡ ꯃꯥꯏ ꯃꯤꯠ ꯂꯣꯏꯅ ꯁꯨꯅ ꯄꯤꯕꯤꯔꯛꯏꯀꯣꯅ ꯑꯗꯨꯃꯥꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯒꯗꯧꯅꯤ ꯃꯁꯤꯒꯤ ꯈꯔꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯉꯝꯕ ꯂꯦꯚꯦꯜꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯁꯦ ꯈꯜꯂꯀꯥꯟꯗ ꯊꯦꯡꯅꯕ ꯉꯝꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯃꯗꯨ ꯊꯦꯡꯅꯕꯗꯣ ꯃꯗꯨ ꯉꯝꯕꯁꯤꯡꯗꯨꯅꯦꯕ ꯍꯤꯔꯣ ꯑꯣꯏꯗꯣꯏꯁꯦ ꯔꯤꯡꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯔꯠꯁꯇ ꯉꯥꯏꯍꯥꯛꯇꯪ ꯃꯥꯏ ꯄꯥꯛꯎꯔꯒ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯂꯣꯏꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯍꯤꯔꯣ ꯑꯃ ꯑꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯔꯣꯏ ꯑꯗꯨꯒ ꯔꯤꯌꯦꯂꯤꯇꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯈꯤꯕꯗꯣ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯑꯣꯏꯁꯅꯣꯕ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯅꯦ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯅꯣꯡ ꯅꯤꯅꯤ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯊꯥ ꯑꯃ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯑꯗꯩ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯗꯣꯏꯅꯦꯕ ꯁꯤ ꯔꯤꯌꯦꯂꯤꯇꯤꯅꯦꯕ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤ ꯀꯥꯎꯕꯤꯒꯅꯣ ꯍꯤꯡꯉꯤꯐꯥꯎ ꯃꯤꯒꯤ ꯚꯦꯂ꯭ꯌꯨ ꯂꯩꯒꯅꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯐꯅꯌꯥꯝꯅ ꯁꯣꯟꯅꯔꯝꯕ ꯌꯥꯏ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯈꯤꯗꯣꯏꯅꯦꯕ ꯄꯤꯄꯜ ꯋꯤꯜ ꯃꯨꯚ ꯑꯣꯟ ꯀꯣ ꯑꯗꯨꯝ ꯃꯨꯚ ꯑꯣꯟ ꯇꯧꯈꯤꯅꯤ ꯐꯅꯌꯥꯝꯅ ꯑꯁ ꯑꯩꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯕ ꯅꯠꯇꯦꯒ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯦꯕ ꯖꯁ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯔꯤꯌꯦꯂꯤꯇꯤꯗꯤ ꯑꯗꯨꯅꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯗꯣꯛꯄ ꯌꯥꯗꯦ ꯙꯔꯃꯒꯤ ꯑꯦꯡꯒꯜꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯋꯥꯏ ꯂꯧꯖꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗ ꯍꯦꯕꯟꯗ ꯆꯠꯄ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯁꯦ ꯑꯇꯩ ꯙꯔꯃꯁꯤꯡꯗꯁꯨ ꯂꯩꯌꯦꯅ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩꯅ ꯉꯔꯥꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯗꯨꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟꯁꯨ ꯃꯩꯇꯩꯁꯨ ꯑꯇꯩ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯙꯔꯃ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯅꯤ ꯃꯤ ꯃꯌꯥꯝꯅꯁꯨ ꯄꯥꯝꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯒꯤ ꯙꯔꯃꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯄꯨꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯀꯅꯥꯝꯇꯅ ꯌꯥꯗꯕ ꯄꯣꯠꯇꯨ ꯀꯩꯗꯧꯕꯩꯅꯣꯕ ꯑꯗꯨ ꯇꯧꯗꯣꯏꯁꯦ ꯅꯠꯇ꯭ꯔꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯀ꯭ꯔꯣꯔ 5 ꯂꯩꯕ ꯃꯤ ꯑꯃꯁꯤ ꯁꯦꯜ ꯄꯥꯏꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔ ꯂꯥꯏꯔꯕ ꯃꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯁꯦ ꯃꯤꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯀ꯭ꯔꯣꯔ 5 ꯂꯩꯔꯦ ꯄꯥꯏꯔꯦ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯃꯥꯗꯨ ꯌꯥꯝ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯂꯩꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ
crore kun piba crore kun manga piba private jet aman mana target tawri haire se khudam oina just for example ado itari mangon da redi crore manga khatangi sel payen haidu natrane ado atopa kaisu leitaba mi normal leiba mi amagi yengna matam dei crore manga na di mi se phajana hingbe ai leibe ai ena sel ma di adum leiri ne na khallasu yai ai gi wakhalon du gi makha loina pole habadu ne crore gi wari ngak tanati si lupa lising manga oibe tara oibe kun oibe angkhai oibe la amot ani oibe tara oibe any tongan ton ba ai leiriba condition du matungina akoina leiriba khudimak se mapuna peri ba khara siga akoina ngamjaba chang da hotna rakanda penthok pa khara ga loina na hinga kanda ai gi laiba problem khudimak se somehow aini yaba mongda best level da hotna rakanda tackle tor rakanda akoi se hingba dubu ne punsi da mai pakpa mi amoina consider taw doise heta ring da kai da haktangi mai paw adu nati aduna bambam munna dum tabiyu aina ngarang sai hebdani sumain tawa kai once kaino tawgene sumaini attempt tawru kholu base suicide tawge sizarage na tawru base mind da hanna adum lakpagi masigi tendency se lei habase koi studies da adum lei ko aduna madu myam du loin kauthokkadabani haisini akoi positive oiba wakhalon sida changsin na hona gadamni mi ga compare to bataraga su aina haibaduni akoina uriba khudimak to madu aseng manate social media da uriba khudimak aseng manate ko asima hanba da khanggadawni aduga mapuna pire iba khudimak se masi appreciate to gadawni ko akoi da pire iba wangang bangambagi sakti uba ngambagi sakti taba ngambagi sakti khut khong mai mit loi suri se masi leitaba mi mayam ama sel taptana paibi mung da sumadu adugi soinai ra kanda pokpa su yawrini moigi da makta de hadi akoi mayam sidi yam thina ina khunba amani na khalasu yari ni sel thungi lamda hadi whatsapp taraga su khuding mak siloi pibiri ni madu appreciate tawsi ko aduga khoigi live problem khuding mak akhoi ni yaba mong da kai lege habado madu khala kanda tackle tawna ba hotna si